JC against the missing of MAIBAM AVINASH and NINGTHOUJAM Anthony, AKHAM AWANG LEIKAI na Ngarang AYUK NONGALLAMDAI Pung Dagi Manipur Pumbada Koukhiba General Strike na Mahousa Punsida Adumak Akaiba Piri. General Strike asina maram oiraga Greater Impal gi akoibada leiba Singzamai Pishum Moirangkhom Kaisamthong Kwa Kaithel amadi Konung Mamang na Chingbada leiba Kaithel amadi Dukan Sing Thong Lonaki Khwairambani ma Kaithel gi oina su Laishon Tinson ga mari leina bapot yon bapotpham khara natana atai amata famna kidei Khwairamban Kaithel gi akoibada leiba Pauna Bazar Thangal Bazar amadi Nagamapal na Chingbada Pharmacy natana atai dukan amata thong hangna kidei Kaithel fambi Sing Kaithel kana rakhidei adumoinamak hingnabagi lanfamda nongmagi chara taliba Street vendor kharadi mafam kharada phamnaki Khwairamban Kaithel da mi tinbagi chang yamna hanthaki mahai loisang bank amadi oil pump sing thong lonari essential service amadi lanai gari natana passenger puba gari amata chen khide Ngarang ga yengnabada ngasina lambi da gari chatpagi chang khara wangki adumoinamak Mahousa gumna gari chatpadi oikhide general strike chatharingai manungda pamdaba thodok thoktana ba tongan tongan ba mafam kya da security force singna ngak senbagi thabak makha tana chathari